ꯑꯃꯔꯣꯝꯗꯅ ꯏꯔꯤꯛ ꯑꯃꯗꯤ ꯔꯣꯖꯔꯅ ꯐꯠꯇꯕ ꯊꯋꯥꯏ ꯃꯌꯥꯝꯗꯣ ꯎꯠ ꯑꯣꯜꯍꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯤꯛ ꯍꯥꯟꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯣꯖꯔꯁꯨ ꯂꯥꯛꯂꯦ꯫ "ꯅꯪ ꯂꯥꯛꯑꯕ?" "ꯍꯣꯏ ꯁꯥꯔ." "ꯖꯦꯀꯣꯕꯇꯤ ꯂꯥꯛꯇ꯭ꯔꯤꯕꯣ?" "ꯑꯩꯗꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯗꯧꯔꯥ ꯃꯥꯜꯂꯨꯔꯦ." "ꯁꯥꯔ, ꯑꯩꯁꯨ ꯁꯥꯔꯒ ꯆꯠꯂꯝꯃꯗ꯭ꯔꯥꯅ ꯈꯜꯂꯨꯕ." "ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ." "ꯐꯅꯤ ꯁꯥꯔ." ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯉꯥꯏꯍꯥꯛꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯝꯗꯦ꯫ ꯈꯔ ꯅꯝꯒꯟꯕꯅꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯈꯤꯒꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯂꯥꯛꯇꯕ ꯑꯗꯨꯗꯗꯤ ꯃꯊꯥ ꯁꯥꯔꯦ꯫ ꯏꯔꯤꯛꯅ, "ꯃꯁꯥꯒꯤ ꯃꯌꯨꯝꯗꯒ ꯍꯟꯈ꯭ꯔꯖꯥꯠꯂꯣ?" "ꯈꯪꯗꯦ ꯁꯥꯔ, ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤꯔꯥ?" ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯇꯣꯝꯇ ꯂꯩꯔꯝꯕꯗꯒꯤ ꯀꯤꯗꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯕꯅꯤ꯫ ꯏꯔꯤꯛ ꯉꯛꯅ, "ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅ ꯑꯃꯨꯛ? ꯖꯦꯀꯣꯕꯀ ꯑꯣꯛꯅꯔꯖꯥꯠꯂꯣ?" "ꯈꯪꯗꯦ, ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ." ꯖꯦꯀꯣꯕꯇꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯑꯅꯤꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯆꯪꯂꯛꯂꯦ꯫ "ꯖꯦꯀꯣꯕ! ꯖꯦꯀꯣꯕ!" ꯔꯣꯖꯔꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ "ꯁꯥꯔ, ꯋꯤꯁꯅꯒ ꯐꯥꯈ꯭ꯔꯖꯥꯠꯂꯣ?" "ꯍꯦꯔꯥ, ꯑꯩ ꯑꯃ ꯌꯥꯎꯅ ꯑꯗꯨꯝꯗꯤ ꯊꯥꯖꯕ ꯋꯥꯠꯂꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯋꯤꯁꯇꯤ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯃꯈꯣꯏꯁꯨ ꯃꯍꯩ ꯌꯥꯝ ꯍꯩꯕꯅꯤꯅ ꯇꯝꯕ ꯉꯝꯗꯦ." ꯏꯔꯤꯛꯁꯨ ꯐꯥꯒꯤꯗꯒꯤ ꯈꯤꯇꯪꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯖꯦꯀꯣꯕꯇꯨ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯖꯦꯀꯣꯕꯄꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯐꯣꯟ ꯐꯪꯉꯦ, ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯏꯔꯤꯛꯅ, "ꯃꯥꯏ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯃꯥꯜꯂꯦ." "ꯑꯁꯣꯝꯗ ꯃꯥꯜꯂꯦ ꯁꯥꯔ, ꯆꯠꯁꯦ." ꯏꯔꯤꯛ ꯑꯃꯗꯤ ꯔꯣꯖꯔ ꯔꯤꯡꯇꯣꯟ ꯃꯈꯣꯜꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯌꯥꯝꯕ ꯒꯨꯟꯗꯥ ꯑꯃ ꯂꯩꯔꯤ, ꯃꯃꯤꯡꯅ ꯅꯣꯡꯁꯥꯕ ꯀꯧꯏ꯫ ꯅꯣꯡꯁꯥꯕꯅ, "ꯀꯔꯤ, ꯆꯠꯃꯤꯟꯅꯔꯒ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯕ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ." ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯅꯣꯡꯄꯣꯛꯅ, "ꯇꯥꯃꯣ, ꯌꯨꯇ꯭ꯌꯨꯕꯇꯩ ꯄꯩꯁꯥ ꯑꯗꯨ ꯌꯥꯝ ꯂꯥꯛꯄꯗꯣ ꯃꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯈꯖꯤꯛꯈꯛꯅꯤ ꯄꯤꯔꯤꯁꯦ. ꯃꯈꯣꯏ ꯑꯅꯤꯅ ꯃꯖꯥ ꯇꯧꯔꯒ ꯂꯩꯔꯦ. ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯍꯥ?" ꯅꯣꯡꯄꯣꯛꯇ ꯀꯤꯔꯨꯞ ꯇꯧꯅ, "ꯇꯥꯃꯣ, ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ. ꯏꯃꯥꯟꯅꯕꯅꯤ ꯈꯟꯕ. ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯒꯨꯟꯗꯣ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯐꯩ, ꯑꯗꯨ ꯎꯁꯤꯠꯇꯕ. ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ." ꯅꯣꯡꯁꯥꯕꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯄꯥꯔꯇꯤꯗ ꯀꯣꯜ ꯇꯧꯏ꯫ "ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯣꯏꯁꯟꯕ ꯌꯥꯗ꯭ꯔꯦ." "ꯀꯥꯏꯗꯩꯅꯣ ꯕꯣꯁ?" "ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩꯅꯤ. ꯑꯩꯒꯤ ꯏꯅꯥꯎ ꯅꯣꯡꯄꯣꯛꯀꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ." "ꯍꯣ, ꯀꯩ ꯃꯔꯝꯒꯤ?" "ꯍꯩ, ꯃꯔꯝ ꯍꯪꯕꯩ ꯃꯊꯧ ꯇꯥꯗꯦ. ꯆꯦꯡ ꯆꯥꯛ ꯌꯥꯝ ꯇꯥꯡꯉꯕꯅꯦ. ꯍꯥꯠꯐꯝ ꯊꯣꯛꯄꯅꯦ, ꯁꯠ ꯍꯥꯠꯇꯣꯛꯎ. ꯐꯣꯇꯣ ꯊꯥꯔꯛꯑꯒꯦꯀꯣ." "ꯐꯅꯤ ꯕꯣꯁ." ꯅꯣꯡꯁꯥꯕꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯅꯣꯡꯄꯣꯛꯁꯨ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯄ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯗꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨ ꯃꯄꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯄꯣꯛꯀꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯝꯃꯤ꯫ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ?" "ꯀꯅꯥ?" "ꯏꯇꯩꯃꯒꯤ ꯅꯆꯥ ꯑꯣꯏꯗꯣꯏꯔꯥ, ꯄꯥꯔꯤꯗꯣ?" "ꯑꯧ, ꯃꯥꯅꯤ. ꯁꯣꯝꯅ ꯀꯅꯥ?" "ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯌꯥꯝꯕꯅꯤ. ꯀꯩꯅꯣꯝꯇ ꯁꯨꯝ ꯍꯪꯖꯒꯦꯅ ꯂꯥꯛꯄꯅꯤ." "ꯑꯣ, ꯐꯅꯤ. ꯍꯩ ꯄꯥꯔꯤ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯑꯝꯇ ꯊꯣꯔꯛꯎꯅꯦ." ꯄꯥꯔꯤꯁꯨ ꯇꯥꯔꯗꯨꯅ, "ꯍꯣꯏ ꯃꯥ." ꯄꯥꯔꯤꯗꯨ ꯀꯩꯁꯨ ꯈꯟꯗꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ "ꯀꯅꯥ?" ꯅꯨꯄꯥꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯃꯤ ꯇꯧꯅ, "ꯑꯩ ꯈꯪꯗ꯭ꯔꯕꯣ?" "ꯂꯥꯛꯁꯤꯟꯕ ꯑꯃ ꯉꯝꯗ꯭ꯔꯦ." "ꯅꯪꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯐꯖꯅ ꯈꯪꯉꯤꯅ. ꯑꯗꯣ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯂꯣꯌꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ?" "ꯑꯣ, ꯌꯥꯅꯤꯌꯦ, ꯑꯩ ꯇꯥꯛꯆꯒꯦ." ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ, "ꯏꯌꯥꯝꯕ, ꯁꯨꯝ ꯂꯩꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯑꯒꯦ." "ꯑꯗꯣ ꯀꯅꯥꯅꯤ ꯍꯥꯏꯌꯨꯒꯦ?"
ꯅꯪꯅ ꯑꯩ ꯈꯪꯗ꯭ꯔꯁꯨꯅꯦ ꯂꯣꯌꯥꯅꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯈꯪꯕꯅꯤ ꯀꯧꯊꯣꯔꯛꯑꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯁꯤ ꯄꯥꯔꯤꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯐꯅꯤ ꯑꯩ ꯀꯧꯊꯣꯔꯛꯑꯒꯦꯀꯣ ꯄꯥꯔꯤꯗꯣ ꯆꯪꯈ꯭ꯔꯦ ꯃꯌꯨꯝꯁꯨ ꯅꯛꯅꯕꯅꯤ ꯑꯗꯨꯅ ꯀ꯭ꯂꯣꯁꯁꯨ ꯑꯣꯏꯕꯅꯤ ꯃꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯚꯥꯏ ꯚꯥꯏ ꯀꯩꯗꯧꯔꯦ ꯑꯝꯇ ꯂꯥꯛꯑꯣꯁꯦ ꯀꯥꯏꯗꯅꯣꯃꯦ ꯑꯁ ꯂꯥꯛꯇ ꯂꯥꯛꯑꯣꯅꯦ ꯀꯩ ꯂꯩꯔꯒꯦꯕꯗꯣ ꯍꯣ ꯎꯔ ꯈꯪꯂꯅꯤꯕ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯍꯣ ꯑꯩꯅꯅꯦ ꯅꯪ ꯍꯥꯠꯇꯣꯏꯕ ꯑꯁ ꯋꯥꯔꯤꯒꯅꯦꯕꯀꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯀꯣꯛ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯣꯏꯕ ꯐꯨꯔꯤꯠ ꯑꯝꯇꯗꯤ ꯂꯤꯠꯆꯈꯤꯒꯦ ꯀꯩꯗꯧꯒꯦ ꯁꯠ ꯂꯤꯠꯂꯣꯁꯦ ꯊꯦꯡꯉꯕꯅꯦꯕ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯁꯤ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯑꯗꯨꯏ ꯅꯠꯇꯦꯕ ꯃꯤꯅ ꯀꯨꯏꯅ ꯉꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯀꯅꯥ ꯉꯥꯏꯍꯧꯒꯦ ꯍꯥꯏꯁꯦ ꯍꯪꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯅꯤꯗꯨ ꯍꯔꯥꯎ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯒ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯅꯨꯄꯥꯗꯨꯅ ꯍꯜꯂꯣ ꯕ꯭ꯔꯗꯔ ꯑꯗꯨ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩꯗꯣ ꯀꯥꯞꯁꯤꯜꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯈꯣꯏꯁꯨ ꯈꯟꯐꯝ ꯈꯪꯗꯕꯅꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯔꯣꯖꯔꯅ ꯀꯟꯅ ꯍꯩꯖꯦꯀꯣ ꯏꯔꯤꯛꯅ ꯑꯃꯨꯛ ꯀꯌꯥ ꯅꯨꯡꯉꯥꯏꯇꯣꯃꯤꯅꯤ ꯌꯦꯡꯉꯨꯅꯦꯁꯦ ꯑꯣꯏ ꯖꯦꯀꯣꯕꯇ ꯑꯣꯏꯔꯣꯝ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣꯕ ꯇꯨꯝꯗꯧ ꯃꯇꯝꯗꯅ ꯊꯕꯛ ꯄꯥꯡꯊꯣꯛ ꯂꯩꯔꯦ ꯑꯗꯨꯏꯅꯤ ꯍꯧꯖꯤꯛ ꯇꯨꯝ ꯇꯥꯕ ꯍꯩ ꯊꯕꯛ ꯌꯥꯝꯃꯤꯀꯣ ꯑꯔꯤꯕ ꯇꯝꯅꯔꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯣꯝꯗ ꯅꯧꯅ ꯁꯤꯔꯛꯄ ꯊꯋꯥꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯉꯥꯎ ꯆꯠꯅꯗꯣꯔꯤꯕꯅꯤ ꯊꯕꯛ ꯗ꯭ꯌꯨ ꯆꯠꯄ ꯌꯥꯕ ꯊꯕꯛꯅꯤ ꯂꯥꯎ ꯏꯔꯤꯛꯅ ꯅꯧꯅ ꯁꯤꯔꯛꯄ ꯊꯋꯥꯏ ꯃꯌꯥꯝꯗꯣ ꯇꯤꯀꯦꯠ ꯄꯤꯔꯝꯃꯨ ꯑꯩ ꯃꯈꯥ ꯃꯈꯩ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯒꯅꯦ ꯃꯇꯝ ꯁꯣꯏꯅꯗꯕꯤꯗ ꯂꯥꯛꯑꯣ ꯐꯅꯤ ꯁꯥꯔ ꯍꯩ ꯅꯨꯃꯤꯠꯇꯨ ꯁꯤꯡꯉꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁ ꯀꯨꯝꯚꯀꯔꯅ ꯑꯣꯏꯅ ꯄꯣꯛꯆꯔꯝꯃꯁꯨ ꯐꯗꯧꯅꯤ ꯔꯣꯖꯔꯅ ꯖꯦꯀꯣꯕꯇꯣ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯏꯔꯤꯛꯁꯨ ꯅꯣꯛꯃꯤ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯅꯤꯗꯣ ꯀꯞꯃꯤꯟꯅꯔꯤ ꯄꯥꯔꯤꯅ ꯏꯃꯥ ꯅꯆꯥꯁꯤꯗ ꯁꯤꯔ ꯂꯩꯔꯦ ꯂꯣꯌꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯍꯥꯠꯂꯝꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯖꯦꯀꯣꯕꯅ ꯇꯞꯅ ꯑꯅꯤꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯋꯣꯏꯕꯩꯔꯣ ꯄꯥꯔꯤ ꯂꯣꯌꯥ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯦ ꯁꯣꯝ ꯀꯅꯥꯅꯣ ꯑꯩꯔꯣ ꯀꯥꯏꯀꯨ ꯃꯥꯅ ꯒꯣꯀꯨꯜ ꯂꯣꯌꯥꯅ ꯑꯩꯈꯣꯏꯕꯨ ꯒꯣꯀꯨꯜ ꯀꯥꯏꯀꯨ ꯈꯪꯗꯕꯩ ꯇꯥꯏꯞꯇ ꯅꯣꯏ ꯑꯅꯤꯅ ꯅꯃꯥꯟꯅꯕ ꯍꯨꯟꯗꯣꯛꯂꯒ ꯆꯦꯟꯈꯤꯗꯨꯅ ꯀꯩꯒꯤꯅꯣꯕ ꯄꯥꯔꯤ ꯂꯣꯌꯥꯗꯨ ꯉꯛꯅ ꯅꯣꯡꯄꯣꯛꯂꯣ ꯈꯪꯗꯦꯗ ꯃꯃꯤꯡꯒꯗꯤ ꯑꯩꯈꯣꯏ ꯍꯣꯔꯔꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯅꯤ ꯑꯗ ꯀꯟꯇꯦꯟ ꯁꯦꯝꯅꯕ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯅꯕ ꯕꯤꯜꯗꯤꯡꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯄ ꯑꯗ ꯀꯩꯗꯧꯔꯕ ꯅꯣꯡꯄꯣꯛꯇꯣ ꯕꯨꯠꯅ ꯆꯤꯡꯉ ꯄꯨꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯄꯅꯤ ꯂꯣꯌꯥꯅ ꯅꯣꯡꯄꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯕꯣ ꯖꯦꯀꯣꯕ ꯊꯧꯁꯥꯗꯅ ꯃꯥꯗꯤ ꯍꯤꯡꯖꯔꯤꯕꯗꯣ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯒ ꯅꯣꯏ ꯑꯅꯤ ꯍꯥꯠꯍꯟꯕ ꯑꯅꯤꯃꯛꯇꯣ ꯉꯛꯅ ꯀꯩꯕ ꯌꯥꯔꯦꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯤꯔꯨꯔꯅꯨ ꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯇꯤꯀꯦꯠꯅꯦ ꯁꯣꯔꯥꯠ ꯂꯣꯏꯕꯒ ꯂꯧꯕ ꯂꯥꯛꯀꯅꯤꯀꯣ ꯄꯥꯔꯤꯅ ꯈꯪꯅꯤꯗꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯃꯥ ꯑꯃꯨꯛ ꯍꯥꯠꯇꯣꯏꯅꯦ ꯖꯦꯀꯣꯕꯇꯣ ꯀꯥꯔꯟ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯀꯃꯥꯏꯅ ꯃꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔꯒ ꯏꯁ ꯕꯥ ꯄꯥꯎꯔ ꯌꯥꯝ ꯄꯥꯏꯔꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯑꯩ ꯐꯥꯎ ꯃꯤ ꯍꯥꯠ ꯉꯝꯗꯦ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯉꯥꯈꯥ ꯃꯥꯅ ꯃꯤ ꯃꯈꯧꯔꯤ ꯃꯦꯠꯅꯤ ꯀꯥꯏ ꯍꯥ ꯍꯥ ꯔꯣꯖꯔꯅ ꯑꯁ ꯆꯠꯂꯁꯤꯕ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯃꯦ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯂꯣꯌꯥꯅ ꯑꯌꯥ ꯃꯣꯏ ꯑꯅꯤꯗꯤ ꯃꯥꯡꯕꯒ ꯍꯩꯌꯦ ꯇꯤꯀꯦꯠ ꯄꯤꯔꯝꯃꯤꯁꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯑꯆꯝꯕ ꯃꯤ ꯅꯠꯇ꯭ꯔꯕꯅꯤ ꯃꯤ ꯅꯠꯇꯦꯗ ꯏꯁꯣꯔꯒꯨꯝꯕ ꯃꯥꯜꯂꯤ ꯁꯣꯝꯗꯅ ꯏꯔꯤꯛꯅ ꯇꯝꯅꯔꯥꯏ ꯃꯌꯥꯝꯗꯣ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯦ ꯊꯧꯅꯥ ꯐꯔꯕ ꯍꯦꯔꯣ ꯑꯅꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯠꯇꯣꯛꯂꯛꯏ ꯑꯗꯨꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯥꯟꯊꯔꯛꯂꯦ
ꯃꯤꯑꯣꯏꯅ ꯄꯣꯛꯂꯤꯉꯩꯗ ꯐꯥꯎꯕ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯔꯛꯇ꯭ꯔꯕ ꯃꯤꯑꯣꯏꯕꯅ ꯁꯤꯔꯒ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯀꯌꯥꯝ ꯐꯔꯨꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯅꯗꯤ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯑꯣꯠꯄ ꯇꯥꯕꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯥꯔꯣꯝꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯗꯨꯁꯨ ꯑꯣꯠꯍꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯖꯦꯀꯣꯕꯅ "ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤꯗ, ꯉꯁꯥꯏꯒꯤ ꯅꯧꯅ ꯁꯤꯔꯛꯄ ꯊꯋꯥꯏ ꯃꯆꯥ ꯑꯅꯤꯗꯨꯗꯩꯅꯦ ꯏ ꯈꯤꯇ ꯊꯧꯈꯤꯒꯦ." ꯏꯔꯤꯛ ꯔꯣꯖꯔ ꯑꯅꯤꯗꯣ ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯖꯦꯀꯣꯕꯇꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯎꯕꯗ "ꯅꯃꯥꯏꯃꯠ ꯄꯨꯛ ꯂꯥꯝꯃ ꯀꯥꯟꯁꯤꯗꯕ!" ꯖꯦꯀꯣꯕꯇꯤ ꯁꯥꯍꯤꯡ ꯆꯥꯏ, ꯏ ꯊꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯒꯤꯅꯤ, ꯑꯍꯤꯡꯕ ꯃꯤꯗꯒꯤꯗꯤ ꯁꯣꯛꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯔꯣꯖꯔꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯏ, ꯏꯔꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯆꯥꯏ꯫ ꯔꯣꯖꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯩ, ꯑꯗꯨꯕꯨ ꯊꯣꯏꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯖꯦꯀꯣꯕ ꯀꯔꯤꯁꯨ ꯆꯥꯕ ꯍꯩꯇꯦ, ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯅꯠꯇꯅ꯫ ꯑꯅꯤꯗꯨꯅ ꯄꯣꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯤ, ꯃꯆꯤꯟꯗꯨ ꯈꯨ ꯈꯨ ꯍꯦꯛ ꯀꯥꯝꯃꯒ꯫ "ꯃꯨꯁꯂꯤꯝꯁꯤꯒꯤ ꯃꯣꯡꯐꯝꯗꯩꯅꯦ ꯑꯁꯤꯕꯨ ꯀꯣꯠꯂꯨꯁꯤꯔ ꯈꯪꯗꯦ ꯑꯩ." ꯏꯔꯤꯛꯅ "ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ." ꯔꯣꯖꯔꯅ "ꯄꯨꯈ꯭ꯔꯤꯗꯩ ꯉꯥ ꯐꯥꯔ ꯆꯥꯎꯔꯣꯅ." "ꯅꯪ ꯑꯝꯇ ꯐꯥꯕꯤꯔꯛꯀꯦꯔꯣ? ꯑꯩ ꯌꯥꯝ ꯇꯜꯂꯦ." "ꯉꯝꯗ꯭ꯔꯦ ꯑꯩꯁꯨ." ꯖꯦꯀꯣꯕꯇꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯥꯅ ꯉꯥ ꯐꯥꯔꯒ ꯆꯥꯔꯤꯉꯩꯗ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯇꯣꯟꯅ "ꯍꯩ ꯍꯤꯡꯆꯥꯕꯧ!" ꯖꯦꯀꯣꯕꯇꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯦ꯫ ꯃꯦꯗꯥꯝ." "ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯔꯤ ꯀꯩꯒꯤꯅꯣꯕ?" "ꯋꯥꯔꯧꯕꯤꯅꯣꯍꯦ, ꯄꯨꯛ ꯌꯥꯝ ꯂꯥꯝꯕꯩꯅꯤ." "ꯐꯅ ꯂꯥꯝꯃꯕꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯍꯥꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯕꯗꯤ ꯌꯥꯗꯕ꯭ꯔꯣ?" "ꯉꯥꯛꯄꯤꯒꯅꯤ, ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟ ꯇꯧꯖꯔꯔꯣꯏ." "ꯐꯔꯦ, ꯃꯊꯪꯗꯅꯤ ꯐꯅ ꯄꯨꯛ ꯂꯥꯝꯃꯁꯨꯅꯦ ꯑꯩꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯥꯕꯤꯌꯨ." "ꯐꯅꯤ ꯃꯦꯗꯥꯝ." ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯇꯣ ꯑꯃꯨꯛ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯦ꯫ "ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯗꯅꯥꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ. ꯃꯁꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯕꯨꯛꯇꯤ ꯐꯠꯇꯕꯖꯥꯠꯅꯤ." "ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯪ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯍꯥꯟꯅ ꯈꯣꯏꯔꯝꯕ ꯀꯥꯎꯔꯝꯃꯅꯤꯅꯦ." "ꯄꯨꯛ ꯂꯥꯝꯃꯟꯕꯗꯨꯗ ꯀꯥꯎꯊꯣꯛ ꯇꯥꯕ." ꯔꯣꯖꯔꯅ ꯑꯃꯨꯛ "ꯃꯥꯒꯤ ꯖꯒꯥꯗ ꯍꯦꯟꯖꯜꯂꯨꯔꯕꯅꯤꯅ ꯆꯩꯕꯤꯔꯛ ꯇꯥꯕ. ꯉꯁꯤꯗ ꯅꯠꯇꯦ ꯀꯩꯅꯣ, ꯑꯗꯨꯝꯅꯤ ꯅꯪꯗꯤ. ꯅꯪꯅꯅꯦ ꯉꯥ ꯐꯥꯔꯒ ꯆꯥꯕꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯎꯕ ꯅꯠꯇꯦ, ꯅꯪꯅ ꯈꯣꯏꯔꯝꯗꯕꯒꯤ ꯁꯥꯎꯕꯅꯤ. ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯣꯏꯔꯝꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ ꯇꯧꯕꯅꯤ. ꯑꯗꯣ ꯑꯩꯅ ꯅꯪ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯥꯕ? ꯅꯪ ꯅꯠꯇ꯭ꯔꯣꯁꯦ, ꯅꯪꯅꯦ ꯐꯠꯇ꯭ꯔꯤꯁꯦ." "ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯦ. ꯀꯔꯝꯕ ꯊꯋꯥꯏꯅꯣ ꯅꯪꯕꯣ ꯅꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯁꯤꯕꯣ?"